Malemgi theatre gi lamda arangba thawan michakum ngalamba iramdam chigi tanglaba mani Ratan Thiam ngarang July 16 yumja kaisa nimita laikhidre masagi sahi humputa taret su khraba Ratan Thiamna masanupi ani masanupa ama amadi mahaki loina biga loina na uripo hawam dewan lekaida leiramki mahakna ngarang lekhidabasida Manipur gi saknareba miyoi kayada natana Bharaki tongan tonganba mafamdagi saknareba miyoi kayana su awaba phongdongnarakpa leptri ngasi raija asina Ratan Thiamgi mafamda ikai khumnaba utpo oina jatigi phiral tangkhai chingthaduna awaba phongli loinana ngasi lebak ki oiba harau kumhaigi thoromsu amata pangthok loi hairi ngarang pangthokhiba aroiba mathong mangamgi thorom adura saruk yakhiba hanagi Mukhyamantri Sri Okram Ibobi Singna theater personality asina laikhidaba asida mahaki imung manunggi awabada saruk yari haina phongdoki loinana laikhidabagi thawaina ingna chikna pathana nabasu nijaki Raijapal Ajoy Kumar Bhala, Sri N. Biren, Khemsan, Saitabratan Chingba, Manipurgi, Rajnitigi Maruiba Miyoi Singnasu Awabo Phongki. Sagnaraba filmmaker Aribam Sam Sharma, Hanagi Mantri Sri Khwarapum Loken, Lapok Lapum, Jayantan Chingba Miyoi Kayasu, Chorus Repertory Theatre da Laktuna, Laikhidraba Ratan Thiamgi Haksangda, Aroiba Kai Kunabu Utki. Manipur mapanigi saknaiba miyoi kayana hujiksu Ratan Thiamna lekhidabagi awaba phongba leptri ngarang nongsu Bengal gi Mukhyamantri Mamata Banerjee Assam gi Mukhyamantri Sri Himanta Biswa Sharma Congress Luchingba Gaurav Gogoi Kolkata gi veteran theater personality Rudra Prasad Sengupta amasung Koksik Sen na chingba tongan tongan ba miyoi singna Manipur gi tanglaba mapari asina lekhidabada thamoi sokna nungaitaba phonglakli magi ponglapam lamdam Manipur bu thamoi sengna nungsijakhiba Ratan Thiamna Mahaki wak khudikmangta lamdam sigi kala satnabi thangta jagoi isai phijat chaksagi phajaba pumba puthoktuna malemge phampak takta dena jaki madumakna maramdangbi laihawda tosin jansinaraga top topa asanba miyanga loinana lila kaya malemge phambak sinba thungna yongna bo hotnaki lising masapon hungutra tarukta chorus repertory theatre linkhalaba matungda karna bharam lising masapon hungutra mapalda puthoraki lising masapon marphuni thoida Imphal Phongki masi hanagi satnabiga hojiki satnabiga yansinaduna putokkiba phajaba play amani matam amagi leisabi pakhang singna mai khongduna likon sanarambadu nahongna na ningsinghanba hojiki matamgi satnabidagi lapthorokpadu phajana utli Lising Masamapan Marifu Tarukta, Antigonibu, Lengsonai, Maming Tondana Putoki, Tribal Ningto Amadi Masanipigi Shetting da Putorokpani, Pazana same level lila Amani du Mahagna National School of Drama Director Ebamatamda, Mipata Karana Insinduna, Tribal Jip, Haina Karem Nakiba Lake. Lising Masamapan Marifu Tarukta Putokiba, Uttar Priyadarshi, Hibasisu Yamna Paza play Amani, Kalinga Lan Loirapada, Asokna Hingsana Kanadre, Ingna Hinglage Haiduna, Buddha Liming Lorokpagi Warini. Lising Masamapan Marifu Marida Putokiba Magi Lila, Sakarbihu, Malem da Quadi Maming Zatki. Lising Masamapan Marifu Tareta, Edinburgh International Theatre Festival da Quadi Lemzaningai Oiraba Malem Theatre Gimana, Prince Force Punky, Sahishida Sangit Nate Academy Manasu Punky, Andha Yuk, Singlol Mapal Tampak Ama, Uru Bhangam, Ritu Sambram, Hiroshima, Macbeth at Zingba Pazaraba Lila Kaya Putoki, Magi Lila Singh, Malengi Mapum Sinbatuna Utki, Mahak Sanginatak Academy Vice Chairman Su Eremi, Lisingani Tara Humdurigil Tara Taret Pauba, National School of Drama Chairman Oiki. Lisingani Amada Tokiba Jun Tara Nipalgi Todok Adura Mahak Matoyam Nungai Kide, Barat Langana Tok Libi Irang Adu Ningtina Lushina Bohotnabi de Haibigi Nungai Tabo Pongdok to Nalising Masama Panimapu Mapal the Pankiba, Mahaki Padma Sriming Toldu, Handoki, Masina, Maramda Manipur Bukai Hagi Matik Unsijabagi Haibadu, Takrabani. Sri Ratan Thiamna Manipurgi Tang Ta Jawai Say Amadi Pazaraba Pijatsingbu, Magi Lila the Hapsinduna, Manipurgi Natbu Malim the Masaktaki, Festival of India in USSR, Pangtoki Matamdura Mahakna, Festival Director Oiki, Festival Hogdopodura Manipurgi Moibung Kong Basina, Moibung Paibok Konglakpadu, Uwada Tiliba Miam Singdung Naki, Matamdugi President Gorbachev na Ngak na Moibung Adu Pairaga Power Yankee. Thodok adudagi Manipurgi moibung asi malemda phawkhre mahangna tawkiba kala satnabi amadi Manipurgi oiba top thabak thoramsing asibu sak khangbo oina handak chahigi statehood day numita Sri Birenan Luchingba sarkarna lupa lakh taragi selgi mana yawba lifetime achievement award Ratan Thiam da piduna ikai khumnaki
National School of Drama da tamba satringaida mahak Cultural Forum na phongba Ritu se phongge editor oirami matamdara mahak sayang phajana ire wari macha upanyas na singbasu ire adubu theater ge khongchata kanna changchilingaida laik phongbudi ngamkide lising masamapan marihu tara dagi hauna laik kaya mathang phonglaki takhelai nachom lakta chigong lai ama sanagi thambal tala pamel nahaksu mang khraba sahargi loi khraba wari tabi draba tengtha khol aibu nungsibiu haidina chingba saireng laik kaya phongki sayeng sing asida sumaram da manipur bu nungsijabai khudam mayak lana uri malemgi leiba kaya degi awang mamana kaya piduna ratan thiam ikai khumna khre sangi natak academy na sulising ani tarani thoida academy asine piba khwaidegi wangba mana fellow piduna ikai khumna ki mahakna phangkhiba mana singi manungda lising ani mangada kalida samman lising ani nepal da John D Rockefeller award lising ani tarama thoida Bharat Muni Samman lising ani tara humdoida Bhupen Hazarika Foundation Award amadi lising ani tara humdoida Assam University Silchar na Doctor of Literature piduna ikai khumna ki